ngasi ayu phone ki batongan tongan ba manipuri si phone sing digi maru oi bi I pausing khongwa charaga manipur top channel gi maike digi myam na thamjigi ahan bada vaccine kapana magnetic reaction thokle haina thagalu ba ama phare state asi yauna lebak sin bathumna haujik mayuk nariba covid-19 pandemic ki second wave asidagi ngak thokna ba ahum suba tangka ki vaccination drive asi yamno khumang chauksina sangsilingai amasum mipung khudima vaccine kapthokna ba sarkarna akan ba campaign chatharingai mara asida COVID-19 की vaccination magnetic reaction थोक्तुना हक्सांगदा कोलिक अमदी अतै material सिंग नपे हाइन social media दा थगलुबा मियोयमा इम्फाल पुलिस ना फारबा मियोय दुगी ममिंगना एरेंगबम अमु एलाइस अमु याइमा सै कुंथ्रागनि पान अपप लेखिद्रबा रंजित कवि सिंजमै खेत्री लैकाइदगी हौजिगना थांमैबन मैस्नाम लैकाइदा लैबनि हाइना पाव अमना रिपोर्ट तौरी अतोपा पाव अमना नुपी अमा थौरी यानदुना सिरमले ngarang lautak police station gi manung sana leiba sursampur district ki sadu khoiroi village ki cemetery manakta u pambi amada nupi ama thauri yanduna siduna leiramle hari police tagi phangba paw gi matung ni laikhidraba nupi adu imphal west ki langol tarung village tagi laikhidraba lala sing pamai gi loinabi tungai khulanlu zaini fukawi hari विशेष की मतana police station asina UD case ma lakhotuna thijin ba hokre haina paw sina su makhatana phongdorakli atopa paw mana vaccine kaptragadi CNP roi haibi MLA Susendro gi wafam handoktragadi ain gi mateng laroga thengnagani jayanda COVID-19 gi vaccine kaptragadi mathang thadagi PMJKY gi CNP roi haiba खुराई केंद्र की MLA एल सुसलद्रो की वापम हंदोक्त्रगदी खुराई केंद्र द लैदिबा मियाम की इंटरेस्ट येंगलगा लो कोर्ट वाकतुना सबसाना थेंगनगनी हाइना लाकदोरिबा तरागनिथोय सुबा मणिपुर लेजिस्लेटिव असेंबली मिखल खुराई केंद्र द मिरेप ओइगदोरिबा सोशल एक्टिविस्ट एल जैंदना फोंदोखरे एल जैंदना प्रेस थदोरकपा वीडियो रिलीज अमदा महना हाय कोविड की वैक्सीन काप्त्रगदी PMJKY की CNP रोय हाइबिसि सनबा खक यारोयदबा आइन वांगबदा लैबु वफमने मालेम गयना संदोरकलिबु COVID-19 लाइना लाइचत असिदगी ngathonaba मणिपुर की मिनिस्टर सिंह MLA सिंह हेल्थ डिपार्टमेंट अमसुम क्लब ऑर्गेनाइजेशन अमसुम फ्रंटलाइन वर्कर क्याना कना होनरिबसिदा माकी माइकैदिगी मोरल सपोर्ट तवी खुराई केंद्र की MLA नसु सरकारना पाइखलिबा कोविड थेंगनबगी थबक थौरमसिंदा चाउनो मतेंग पांगलिबा दुबुसु थगत फोंदोक्सरी खुराई केंद्र की म्याम कोविड तगी ngakthonaba mass testing amasu mass vaccination ningthina taunaba hotnabada MLA na lawriba thodam thagali mai pakpa ngambasu oibiyo कोविड की मनुंग सरकार लॉकडाउन कर्फ्यू न सिंग क्या थमदगी मियाम साना थनबगी अवाब क्या मायोंगनरिबदु येंगलगा भारत की प्राइम मिनिस्टर नरेंद्र मोदी न हौखिबा मे थादगी नवेंबर था फाव पुन्न था तरेट असि नफसागी सेंग फंगलिबदुगी मथक्ता लेमना था खुदिंगी सेंग पीरगनी हाइरिबु वाफम असि खुराई केंद्र की ओना MLA ना कोविड की वैक्सीन गा मरी लैना हलकपा असि मथोंग हुक्तबु वाफमने मियाम गी लुसिंगबा मना ngangloi वाफमने MLA na खुराई केंद्र की मियाम कोविड की वैक्सीनेशन तौद्रगदी सेंग पीरोई हाइरिबसि हौजुक फावबदा केंद्र असिदा वैक्सीन काफम क्या लैरबगे खुराई केंद्र दे हौजुक फावबदा मियोय लिसिंग मंगारुम कोविड की वैक्सीन काफरे मसागी सै तरागनिपान की मथक्ता लैबा मियोय लिसिंग कुंथ्राग हुमदैरोम केंद्र असिदा लैरि हौजुक वार हौरिबा मियोय सिंग असि था अमदा लोइनमक वैक्सीन काफा ngamgadoriबरा खुराई केंद्र की मनुंग लैबा मियोय लिसिंग अममम नुमित खुदिंगी वैक्सीन कापनबगी थौरांग MLA ना तौरगदी फगने थौरांगसु तौदना ओइथोक्लोइदबु वाफम ngangbigano MLA ना केंद्र असिगी मियामना यारिबा मकै वैक्सीन यामना तौनबा हाइदोखिबु वाफम ओइरगसु वाफम अदु डेमोक्रेसी दा सिंगनबु वाफमने मियामगी राइट टू फूड दा सिंगनबु वाफमने हेल्थ डिपार्टमेंट का तानरगा नोंगमदा केंद्र असिगी मनुंग लैरिबा मियोय मसिंग कया वैक्सीनेशन तौबु ngamnabo होनाबदा माकी माइकेदिगिसु अंगamba mateng pangnaba honajage राजनीति की खेनबा थमदना COVID-19 लाइना लाइसत पुनत थेंगमिननबगिदमा मतम पुनमक्ता सेम सादुना लैरि हाइनसु फुंगदोरकली खासा थरकपोइन अतोपा पाव मनमु नागा पीस प्रोसेस की मतंगना खन्ननबा जून 15 नागालैंड की चीफ मिनिस्टर ऑल पार्टी मीटिंग कौखरे भारत सरकार अमसुम नागा ललौबसिंगी मरक्ता सथरिबा नागा पीस प्रोसेस असिगी मतंगना वा खन्ननबा था असिगी 15 नागालैंड की चीफ मिनिस्टर नेफ्यू रियोना पार्टी खुदिंगमकी MLA सिंगी ओइबा मिफम अमा कौखरे COVID-19 pandemic asina maram oiraga NACN IM yauna naga lalhobasing amasum Bharat Sarkar ki mathakta sathariba peace talk asi mamang sahidagi suspend tawduna lakhibane
Nagagi Santigi wari asi atupa matamda loisinanaba Bharat Sarkarda taksinanaba sahi asigi February thada phamkiba Nagaland State Assembly nasu warep lokiba leire amasum masigi matung tarakpada Chief Minister Nephew Rio amasum opposition leader TR Zeliang na lusingba all party delegation amasum Union Home Minister Amit Shah amasum NSN IM gi lusingba singa sahi asigi March thada wari sanakiba leire all party assembly delegation aduda ruling Nationalist Democratic Progressive Party NDPP amasum masigi alliance oiriba BJP Independence MLA sing amadi opposition Naga People France ki mihut kangbu sing yauri Naga pisto asi hena thujinana pa Nagaland gi governor na core committee ama semle masida ruling amasum opposition gi MLA sing yauri haina social media da circulate tauba laikre adumakpo opposition leader TR Zeliang na haikibadi June 18 Chief Minister Nephew Rio na Naga pisto kamari lenana all party meeting kaure haibisi confirm taure adubo governor na core committee ama semle haibisi di ma khangba laite haina fongdokre government official amana haikibadi core committee asi semagi notification athuba matamna tholagani Naga pisto asigi matangna sayi asigi April May da New Delhi da dialogue sathanaba matam leplurabani adubu COVID-19 gi second wave asina yethokibani haidian supali tentakpo state gi wangmana thokpa pawmana Nobel Prize phangkhrabi Malala hatkani ki haluba Pakistani cleric police na phare Nobel Prize phangkhrabi Malala handakta mahana luhongbagi maramda comment pi khiba adugi matangna Pakistani cleric amana hatkani ki halubadagi police na fogatkre haina police ki source amana phongdorakli Yumzagaisan numita Pakistani cleric Mufti Sadar Ali Haqqani na Malala suicide attack tauduna hatkani ki halubaga mari lenina fogatkre hairi Malala Pakistan da halakpa matamne attack sathagani haina cleric aduna hian khibani haina supaw mana makhatana supali makhasa tharakpa Manipur gi maru oiba aten ma paw khara Delhi dana nongmada miyoi sani ga kunthra ga nipan Manipur dana miyoi satruka marfu ga taret positive oire Manipur dana nauna positive oiba miyoi taraga mapan laikhidre leba asigi national capital oiriba Delhi da nga sigi oina test tawbada sumnatagi miyoi sani ga kunthra ga nipan positive oiba thenaki aduga Manipur dana nga sinomagi test tawbada miyoi satruka marfu ga taret positive oiraktuna laina laisat asi hanthaba ingam ngamdabagi phibamda leidi Amarom da haukiba numit khara nida Manipur da mi sibigi sang asi taragi makhada haibadi numinini amana sumtagi mapan aduga nongmana taret sikibagi record adugi tungda amuk wangkhalaktuna haukiba pung kungi mari da covid positive oiba miyoi taraga mapan amuk laikhidre haina pausi sina palli atopa paw manamo positive oirakpa khudimak makhata na test tawroidabani Manipur COVID-19 testing tawbada satnagadaba kanglon singnauna semdokpaga loinana RT-PCR TrueNet CVNet RAT da test amuk tawbada positive oirabadi madu asengba result ni lawgani amadi makhatana hana test tawroidabani hari Manipur lenga ki Directorate Health Services Dr. K Rajon khuyekpi dunangasi thokiba order amana hai kanaguma miyu amana masagi anabadagi fagalaktuna COVID-19 facility dagi research tawraba COVID area dagi non-COVID area da research tawba matamda amuk hana COVID testing tawbagi mathau tadre layong uthoklaba miyoi ama RAT da negative oiba tarabadi ma RT-PCR gi matengna amuk hana test tawgadabani amadi madugi report laktringai da home isolation amadi layengi kanglon ngana sakadabani healthcare workers sing frontline workers sing na naksinaruba layong uthokpa miyoi sing lehaw lokhuba khudaba kok sikpa khanau nawba ningsa honba wawa haksang sikpa mahau manam khangdaba haksang soktaba laboratory na positive ni khanglaba miyoi singa samnaruba layong uthoktaba miyoi sing numit mangani dagi tarani phawbagi manungda RAT na test tathokadabani amadi masagi anaba leiba miyoi humfuga mangagi mathakta leiba ahal oiraba containment zone gi manungda leiba miyoi sing RAT gi matengna test tathokadabani amasum containment zone gi wangmada leiba positive ni khanglaba miyoi singa sokna samnaruba naknaruba COVID-19 layong utholaba miyoi sing amadi masai sei humfuga mangagi mathakta leiba masagi anaba leiba miyoi sing kanaguma positive oiba singa sokna samnaruba layong uthoktaba miyoi sing RAT na hana test takthopa yai makha tabada RT-PCR natragana TrueNet natragana CVNet na test tawba yagani so hadi
layeng sangamada layeng malakpa layeng uthok miyoi layeng uthok taba ana layengi tangai phadaba leiba natragana hospital la tangai phadana layeng daba yadaba masagi immune sonba miyoi transplant gi anaba leibising matam kuina masara anaba loinarabasing amadi sahi humfuga mangai mathakta leidiba ahalsing asi RT-PCR natragana TrueNet natragana CBNet natragana RAT na testing tawgadabani surgical natragana non surgical invasive procedure sathariba layong uthokdaba anaba miyoising layong uthokpa pokpada ngairiba angangsing test tawthokadabani makal kyagi anaba leiba miyoising oinadi makoibu yengliba doctor asigi apambagi matungina test tawgadabani hospital la layeng liba anaba singi mateng panggadaba mari mata natragana miyoising test tawgadabani hospital la angang unanaba pukhalakpa miron bising test tawde haiduna angang unadana thamba yaroi aduminama makoigi sample sing test tawnaba thagadabani testing facility leite haiduna miron minupi sing refer tawrodabani makoidagi sample sing lawnaba thorang tawduna sample lawraba matungda testing gi dama thagadabani kanagumba positive oiraba mama amana mark soidana upaga loinana numit taraga marini di angang paiba matamda khutsa toina hamdoklaga paibigadabani pokpada ngairiba angang singbu khomnang pithakpa matamda masinadu ningthina samthokadabani masina angang singda COVID-19 sandokpagi sang hantanbada mateng oigadoribani sohari kanagumana test tawba pamlabadi maki apamagi matungina test tawba yagani kanagumba lebak amadagi amada natraga India manungi state singda satkadaba miyoi sing RAT gi matengna COVID-19 test tawgadabani masida natana kanagumba masa test tawthokpa pamlaba amadi police natraga judicial custody natraga police ki mathauda hanjin hananabagi test tawba tangai phataba leiba miyoi sing RAT gi matengna test tawba yagani haina spouse na makhatana fanjari du mem sigi haidi in detail Manipur do haidi anawon satna kadaba kanglon oibena mem detail loina sangtakna dum pijare adu makhasa thajarak poina to pamaroiba paw khram mem na thamjage atopa paw manamo Manipur gi district tareta thamgiba curfew June 13 phaw sangdokre Manipur lengana COVID-19 thengna na balakhalapa khongthangi saru amoina district tareta haukiba me nipanagi hauduna satharakiba curfew makhatana numit taraga mapani sangdoktuna June 13 phaw sathagadori amasum airlines booking railway booking amadi bakery sing salaiba yahankre State Disaster Management Authority gi State Executive Committee gi chairperson su oidiba Chief Secretary Manipur Dr. Rajesh Kumar nu khuyek piduna thokiba order amada curfew adu June 13 phaw sangdokhibani hain spouse na mek sengna pali atopa paw manamo Manipur digi nupi ama Mumbai da huranbaga mobile munabada auto digi taduna sire ngarang numidang pung ni palum taba matamda Maharashtra gi kunung Mumbai gi thade hairiba mafam amada thabak tawduna leiba masagi sai kungatare rom suraba nupi ama thabak halakpagi lambida huranbasingna mobile laknaba honnarakpadigi muknabada mahakna tonglakhiba auto rickshaw adudagi taduna sikhre thawdoktuda senaba miyo anima Diwandi town police na phagat pangam kre hain agency tagi phangba paw man hairi paw sin hai laikhidrabi nupi adugi maming Kanmila arang siu rising kawi Bibiana mall gi spa salon amada thabak tawduna leibani ngarang numidang pung ni palom taba matamna thabak losilaba matungna mahaki larngu sangi siu sema phamsun kauba mamanabi amaga auto rickshaw tongduna makhoina leiriba mafam adu tamna halakhibani amasum tin hat naka junction mapara khanghaudana motorcycle tongduna lakpa huran banina maki mobile lakhibani mobile adu mulhona ba khona ba asien bagari dagi on thabadagi asu apan nangki amadi huran basing adu amambagi khudong chaba lawduna mafam adurigi nanthokduna senkhi asien bagari dagi on thabadagi kanmilagi makoki sarukta thina sokhibadagi khudakta mahaki marup langu sangina highway hospital pugatki phibam lurakpadagi doctor singna hairakpagi matungina kalweda leiba Chhatrapati Shivaji Maharaj Hospital pugatki adumaina numidang pung mapan ni phurom taba matamna kanba ngamdana laikhidabane thaudo aduga mari leinana lanchungangina Naupar police station complaint ama thaki loinana police na test intel team yawa team anina investigation sathaduna scenery ba huran ba ani edu fagat pangam khre wafam asigi mari leinana senior police inspector Anjal Mangalegi maikaidigi scenery ba miyo ani edu makhoigi Jinwandi da leiba lotpham digi fagat pangam khre fagalaba miyo sing adudi Parzel Monmin Ansari Saikun amadi
Sohail R Ansari say Taragani Pani, Lunana Makogi Matata FIR Pandano Tigat Pahori, Hina Fundoki, Lunana, Mumbai the Leba, Kan Milagi, Mari Matas, and the Fundor Pigimatung in a Mahak, lockdown of Maram Oiduna, Manipura Takara, Lairaba Matung, Mapamasida, Leba, Bibiana, Molda, Spa, Saloon, Hangana, Bahoki, Sayol, the Maki, Masin Manau, Singer Lakpada, Naidibani, Hina Fundoraki, Atopati and Mapaomana, Mukul Roy, BJP Trinamulda, Amuk Halakre. Lebasigi Lenga Paidiba Bharatiya Janata Party BJP gi mai sokningai oiba paw amada party asigi National Vice President Mukul Roy amadi maki masanapa Roy Sahi Marigi tungda BJP digi All India Trinamool Congress ta halakre National Vice President Mukul Roy amadi maki masanapa Roy bu taram okladuna West Bengal gi Minister su oiriba Trinamool Congress ki Lusingbi Mamta Banerjee na hai Mukulasi Lebasi Gasing Masanopani, Ma Hausiti Yum Dalakle, Party Marueba Taudang Sing Mangona Shinaragani, Adumanama, Mikalgi Matanga, Selda Mihoba Party Asidalam BJP da Songshin Kiba Madi, Party Asibu, Mirai Kiba Mirep Sing Aduri Sangs of Pampiroi, Mukul Roina Halaki Basina, BJP the Lady Mirep Singasi, Harauna Leba Ngamde, Pressure Puba Ngamdana, Wana Lele Havigi, Brahmani and Fundoki Hines Pali. Atop Papamanamo, COVID ki anabasing the oxygen ki award pa lehendanaba management guidelines tokre. Istedes the COVID-19 ki anishu wave lak padigi paktak nana miyoy kya narak padigi leram ki pa oxygen ki award pa sing menkat pa ngamlak pa galoy na makata na oxygen sizinabada hay sing na sizinanaba yana na ba nga si Manipulenga ki Directorate of Health Services na guidelines anaw tokre. Directorate of Health Services na nauna tholakpa COVID-19 ki anabasing the oxygen ki award pa lehendanaba hay sing na sizinanaba guidelines sing aduda palibadi COVID-19 ki anaba sama kudingi marfudi asymptomatic oi aduga anaba tarakatre na mayay oiraptagi kharakan bat layong sing thengnagani amadi oxygen haplabasu ICU ki darkar oiroi lonena lemhoriba ahum aduda ICU da ventilator amadi oxygen ki mateng darkar oigani COVID ki symptom sang amada leiba moderate anabasing da oxygen thajinba matamda ningsa honbigi sang sing kansindaba oxygen liter maridagi helabadi humidifier sijinagadabani Spa 2 ge level 90 gi makhada leba phibam lusilaba anabasing dasu condition gi matung ina oxygen pisinbagi mawong sing khandokani ICU da leriba anabasing da doctor gi ayaba yawraba khaktada nan rebreather mask NRBM hapkadabani amadi anabagi phal isingadabani ahenba oxygen sizinadana anabasingi oxygen level sada 92 dagi 94 faabu yorabadi laktokadabani oxygen habliba anabasingi manakta oximeter thamdana oxygen gi level toina on gadabani amadi recording thina tawgadabani delivery device connect tawgadabani amadi anaba ani ningsa honbada awaba leibra haina kupna yingsingadabani Oxygen mask sizinabigi matangda anabasingda ningthina wakal tahangadabani amadi haplaba matung anabadu yare habigi sahum pidriba phawba yanaba sem sagadabani oxygen situation gi sang nongmada marira oigadabani oxygen honjinbada khudong sanaba anabasing adu yarabadi phamangadabani oxygen mask kuina hapagi mai amadi nakongna singba mapham singda pressure leibra yengadabani amasum sin lei amadi naton sing Kanghandana Bohona Gadabani, Anabasing Nomada Ayuki, Ama Amadi Numidangi, round Amadigi, Tadana Yengadabani, Oxygen Gipibam Pagalaba, Anabasing Oxygen, Laktokadabani, Disaster Yara, Anabasing Kangon Chumbamadi, Pung Amagi Manunda, Process Lushinduna, Tadokadabani, Highness Pali. Amasum District Collector na District Adugi Analaying Sang Sing the Seasonary Oxygen Gisang Yang Singadabani, Nurse Amadi OT Technician Yauna Oxygen Monitoring Team Semduna, Ayuk Nungdangi. Shipsing Pugadabani, Hospital gi attendant gi Hauraga Arabi staff sing oxygen gi thabak sing Sizinaba Yanaba training Pigadabani, duty taribi staff sing na Anaba sing da Mapan Tokningba Amadi Kong Hamba Satmatan oxygen cylinder adu Mutatlamnaba Kangangani Amadi Tapigadabani, Lonana, Mari Lenaba sing oxygen cylinder singi pibam to in a Yangsinduna. Yadaba Kotaba Lehendana Bohonagadabani, Hana Manipulengaki, now not oxygen management for COVID-19 guidelines Seduna, Makatanasu Fundurakli. Atopa Pavana, Covid Silamadi, Covaxin, Captolabasu, Covid Delta variants, Asidi Sangmangami, AMS,
COVID-19 ngakthoknaba leibak asida sizinariba Covishield amadi Covaxin vaccine makhalsing asi kapthoklaba miyoisingda COVID-19 gi Delta variants asinadi adumak nahanba ngami haina All India Institute of Medical Science na phongba report amana haidi agency dagi phangba pauna makhata na hai India ra haukiba saigi October thara thengnakiba COVID-19 gi Delta variants asi alpha variant singdagi sadani fudagi yankai phawba hena sandokpa ngame AIIMS की Institute of Genomics and Integrated Biology na satakhiba study aduda hospital layengba lakhiba miyoi humpu humdoi da sangyeng sataki hairiba miyoi humpu humdoi asigi manungda miyoi yankhai ga humdoi di Covaxin gi ahanba dose kapthoklaba miyoi oidi loinana lemhoriba miyoi sing aduna Covishield kapa miyoi oidi vaccine asigi dose ama kaphraba miyoi singda laiset asi sandokpigi sang sara 67.9 oidi loinana dose anima kaphraba miyoi singdana sara humfu oidi study asigi matungina alpha variant sing asisu vaccine kaplaba miyoi singna nahanba thengnai adumapu nahanbagi sang asi delta variants na hena wangba thengnai haidi panba yabadi leba asida covid ki ahum subu web amamuk laktanaba vaccine kapagi thabak hena khumang choksinna sangsinanaba experts singi maikedi central government ta taksin khiba laikhrabani hainasu pausna phongdorakli shilakpoina state sigi wangmada thokpa paung tang myamna hapsaramge angang ama yauna miyoi nungmaina kaptuna hatkre Florida da haukiba sagol senumit grocery store amada khulai paiba miyoi amana sahi nauriba angang ama yauna miyoi ani nungmaina kaptuna hatkre haina police ki maikedi phongdorakli police na hiramasi gamari lainana phongdokhibada thawdo odu Miami gi awang thangba sarukta mile marfurom chatlaga leiba Royal Palm Beach ta leiba public grocery store amada thokibani amasima hojiko ni matang sa lusinjarage pathokso gibra so kiblan kiba kya yarsu mamna ngapigani anobi ipawsu chu so update pijar ki ngamina sena channel sigi mekeri thamjare thank you